ꯏꯕꯦꯟ ꯑꯃ ꯃꯥꯒꯤ ꯁꯟꯕꯤ ꯑꯃꯨꯕꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯦꯟ ꯑꯗꯨꯅ ꯃꯥꯒꯤ ꯁꯟꯕꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯃꯨꯕꯤ, ꯌꯨꯝ ꯑꯁꯤꯗ ꯅꯪꯒ ꯑꯩꯈꯛꯇ ꯉꯥꯏꯔꯦꯗꯣ꯫ ꯏꯆꯥꯅꯨꯄꯥꯅꯦꯅ ꯑꯃꯈꯛꯇ ꯄꯣꯛꯆꯕꯗꯨꯁꯨ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯃꯒ ꯂꯪꯐꯩꯗ ꯁꯦꯟ ꯇꯥꯟꯕꯅ ꯂꯨꯏ ꯍꯥꯏꯗꯅ ꯆꯠꯈꯔꯦꯗꯣ꯫ ꯃꯥꯡꯗ ꯂꯩꯔꯤꯕ ꯍꯤꯡꯒꯣꯜꯁꯤꯁꯨ ꯇꯥꯅ ꯂꯩꯔꯦ꯫ ꯏꯁꯥꯅꯀ ꯂꯩꯖꯗꯕꯅꯦ, ꯃꯤꯅꯀ ꯂꯩꯖꯗꯕꯅꯦ, ꯂꯝ ꯑꯁꯦ ꯇꯥꯗꯅ ꯑꯁꯨꯝ ꯂꯩꯔꯦ꯫ ꯄꯣꯠꯊꯣꯛ ꯈꯔ ꯊꯣꯛꯑꯕꯗꯤ ꯁꯦꯟ ꯈꯔ ꯂꯩꯖꯒꯗꯕ ꯑꯩꯁꯨ꯫ ꯏꯆꯥꯅꯨꯄꯥꯗꯨꯃꯇꯪꯒ ꯏꯅꯥꯛꯇ ꯂꯩꯔꯝꯂꯕ ꯀꯌꯥꯇ ꯅꯨꯡꯉꯥꯏꯒꯗꯕꯅꯣꯅꯦ꯫ ꯏꯃꯥ ꯏꯆꯥ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃꯠꯇꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯒꯗꯕꯅꯤꯗꯣ"꯫ ꯏꯕꯦꯟ ꯑꯗꯨꯒꯤ ꯁꯟꯕꯤ ꯑꯃꯨꯕꯤ ꯑꯗꯨꯅ ꯅꯣꯡꯃ ꯃꯆꯤꯟꯖꯥꯛ ꯆꯥꯔꯨꯔꯒ ꯍꯜꯂꯛꯄꯗ ꯃꯆꯤꯟꯗ ꯄꯣꯌꯣꯝ ꯑꯃ ꯆꯤꯛꯇꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯍꯩ ꯑꯃꯨꯕꯤ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯆꯤꯛꯇꯅ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯨ? ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯄꯨꯔꯛꯏꯕꯅꯣꯅꯦ? ꯑꯐꯕꯔ ꯐꯠꯇꯕꯔꯁꯨ ꯈꯪꯗꯕ"꯫ ꯏꯕꯦꯟ ꯑꯗꯨꯅ ꯄꯣꯌꯣꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯁꯪꯕꯥꯟꯅꯔꯕ ꯃꯣꯇꯣꯔ ꯃꯔꯨꯅ ꯄꯣꯌꯣꯝ ꯑꯗꯨ ꯄꯤꯛ ꯊꯜꯂꯝꯃꯤ꯫ "ꯀꯗꯥꯏꯗꯒꯤ ꯁꯪꯕꯥꯟꯅꯕ ꯃꯣꯇꯣꯔ ꯃꯔꯨꯁꯤꯡꯅꯣꯅꯦ ꯃꯁꯤꯒꯤ ꯁꯟꯕꯤꯁꯤꯅ ꯄꯨꯔꯛꯂꯤꯕꯁꯦ? ꯐꯔꯦ, ꯑꯩꯒꯤ ꯂꯝꯄꯥꯛꯁꯤꯗ ꯃꯣꯇꯣꯔ ꯃꯔꯨꯁꯤꯡ ꯑꯁꯦ ꯆꯥꯏꯁꯤꯜꯂꯒꯦ꯫ ꯍꯧꯒꯠꯂꯛꯑꯦ ꯐꯔꯦ, ꯍꯧꯒꯠꯂꯛꯇꯔꯦ ꯐꯔꯦ"꯫ ꯃꯨꯕꯤꯅ ꯄꯨꯔꯛꯄ ꯃꯣꯇꯣꯔ ꯃꯔꯨ ꯑꯁꯪꯕꯒꯤ ꯆꯔꯥ ꯑꯗꯨꯗꯤ ꯖꯥꯗꯨꯒꯤ ꯆꯔꯥ ꯑꯣꯏꯕꯅ ꯑꯍꯤꯡ ꯑꯃꯠꯇꯗ ꯌꯥꯝꯅ ꯐꯖꯅ ꯇꯀꯠ ꯇꯀꯠ ꯇꯦꯟꯅ ꯄꯥꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯏꯕꯦꯟ ꯑꯗꯨ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯨ? ꯏꯁꯣꯔꯒꯤ ꯂꯤꯂꯥ ꯍꯥꯏꯕꯗꯨ ꯃꯁꯤꯔꯅꯦ? ꯃꯣꯇꯣꯔ ꯑꯗꯨ ꯉꯔꯥꯡꯇ ꯍꯨꯜꯂꯝꯃꯒ ꯑꯁꯨꯛ ꯐꯖꯅ ꯉꯁꯤ ꯄꯥꯜꯂꯝꯂꯤꯕꯁꯤꯕꯨ? ꯑꯉꯛꯄꯅꯤꯗ ꯏꯁꯣꯔ ꯅꯪꯒꯤ ꯂꯤꯂꯥꯁꯤ꯫ ꯐꯔꯦ, ꯁꯦꯜꯅꯀ ꯂꯩꯇꯕꯅꯦ, ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏꯅꯀ ꯂꯩꯇꯕꯅꯦ, ꯃꯣꯇꯣꯔ ꯃꯔꯨꯁꯤꯡ ꯑꯁꯤ ꯆꯥꯕ ꯈꯔ ꯌꯣꯟꯕ ꯈꯔ ꯇꯧꯕ ꯇꯥꯔꯦꯗꯅ꯫ ꯉꯁꯤꯗꯤ ꯃꯣꯇꯣꯔꯁꯤꯡ ꯑꯁꯦ ꯈꯔ ꯍꯦꯛꯇꯠꯂꯒꯦ, ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯆꯔꯥ ꯑꯃ ꯊꯣꯡꯉꯒ ꯆꯥꯊꯣꯛꯑꯒꯦ꯫ ꯑꯂꯦꯝꯕꯗꯨꯅ ꯄꯣꯠ ꯌꯣꯟꯕꯤꯗꯔ ꯀꯔꯤꯅꯣ ꯄꯤꯊꯣꯛꯑꯒꯦ꯫ ꯑꯦ, ꯈ꯭ꯋꯥꯡꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦꯅꯦ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯇꯔ ꯑꯁꯤꯕꯨ ꯍꯦꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯄꯣꯠ ꯌꯣꯟꯕ ꯃꯤꯗ ꯊꯤꯔꯨꯕ ꯇꯥꯔꯦꯗꯅ ꯇꯧꯔꯤꯁꯤꯗꯤ"꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯇꯣꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯠꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯏꯕꯦꯟꯅꯁꯨ ꯃꯍꯥꯛꯄꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯍꯩ ꯇꯣꯝꯕ, ꯋꯥ ꯑꯃ ꯍꯥꯏꯒꯦꯅꯦ꯫ ꯏꯕꯦꯟꯒꯤꯅꯦ ꯃꯣꯇꯣꯔ ꯈꯔ ꯂꯩ, ꯆꯥꯕ ꯉꯝꯗꯦ ꯏꯊꯟꯇꯅꯤꯅ, ꯄꯠꯇꯅ ꯄꯨꯝꯅꯃꯛ ꯃꯥꯡꯉꯤ꯫ ꯈꯔ ꯌꯣꯟꯕꯤꯔꯛꯎꯗꯅ ꯅꯪꯅ, ꯑꯗꯨꯒꯅꯦ ꯄꯩꯁꯥꯗꯣ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯏꯕꯦꯟꯗ ꯄꯤꯕꯤꯔꯣ"꯫ ꯑꯁꯨꯝꯅ ꯇꯣꯝꯕꯒ ꯏꯕꯦꯟꯒ ꯏꯕꯦꯟꯒꯤ ꯌꯨꯝꯗ ꯃꯣꯇꯣꯔ ꯑꯗꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ꯫ "ꯁꯦ, ꯑꯁꯤꯒ ꯂꯩꯔꯦ ꯃꯣꯇꯣꯔ ꯍꯥꯏꯕꯗꯣ. ꯅꯪꯅ ꯌꯣꯟꯕ ꯉꯝꯕ ꯃꯈꯩ ꯌꯣꯟꯊꯣꯔꯛꯑꯣ ꯏꯆꯥꯁꯤꯗꯤ. ꯑꯩꯗꯤꯅꯦ ꯆꯥꯕꯒ ꯉꯝꯕ ꯅꯠꯇꯦꯗ"꯫ "ꯏꯕꯦꯟ, ꯅꯪꯒꯤ ꯃꯇꯔꯁꯤꯡ ꯑꯁꯤꯗꯤ ꯌꯥꯝ ꯐꯖꯩꯅ. ꯏꯕꯦꯟꯒꯤ ꯃꯇꯔꯒ ꯊꯥꯔꯕꯅꯦ? ꯐꯔꯦ, ꯑꯩ ꯏꯕꯦꯟꯒꯤ ꯃꯇꯔꯁꯤꯡ ꯑꯁꯦ ꯌꯣꯟꯕꯤꯔꯛꯑꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯄꯩꯁా ꯄꯨꯔꯒ ꯂꯥꯛꯑꯒꯦ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯏꯕꯦꯟꯒꯤ ꯃꯇꯔ ꯑꯗꯨ ꯌꯣꯜꯂꯒ ꯇꯣꯝꯕꯅ ꯏꯕꯦꯟꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯤꯕ ꯂꯥꯛꯂꯝꯃꯤ꯫ "ꯏꯕꯦꯟ, ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ"꯫ ꯇꯥꯔꯦ ꯇꯣꯝꯕ, ꯂꯥꯛꯑꯦ꯫ "ꯏꯕꯦꯟ, ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯁꯦ". ꯐꯔꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯑꯩꯗꯤꯅꯦ ꯃꯇꯔꯗꯣ ꯌꯥꯝꯅ ꯆꯥꯕꯁꯨ ꯌꯥꯗꯦꯗꯣ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ, ꯅꯪꯅꯅꯦ ꯈꯔ ꯍꯦꯛ ꯌꯣꯟꯊꯣꯛꯄꯤꯌꯨꯀꯣ"꯫ ꯇꯣꯝꯕꯅ ꯏꯕꯦꯟꯒꯤ ꯃꯇꯔ ꯑꯗꯨ ꯅꯣꯡꯃ ꯅꯤꯅꯤ ꯀꯥꯡꯗꯅ ꯕꯖꯥꯔꯗ ꯄꯨꯗꯨꯅ ꯌꯣꯟꯕꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯏꯕꯦꯟꯒꯤꯇ ꯅꯠꯇꯅ ꯇꯣꯝꯕꯒꯤꯁꯨ ꯌꯥꯝꯅ ꯀꯥꯟꯅꯔꯝꯃꯤ꯫ ꯇꯥꯔꯤꯕ꯭ꯔꯥ? ꯃꯈꯥ ꯊꯪꯕ ꯏꯅꯦꯗꯨꯒꯤꯅꯦ ꯐꯖꯈ꯭ꯔꯕ ꯃꯇꯔ ꯄꯥꯝꯕꯤꯇꯅ ꯊꯜꯂꯕ ꯂꯝꯄꯥꯛ ꯑꯃ ꯂꯩꯔꯤꯅꯦ꯫ ꯑꯩꯗꯤꯅꯦ ꯃꯗꯨ ꯉꯁꯤ ꯑꯍꯤꯡꯗ ꯆꯠꯂꯒ ꯃꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯃꯇꯔ ꯈꯔ ꯍꯦꯛꯇꯠꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯀꯔꯤꯅꯣꯅꯦ ꯃꯈꯣꯏ ꯇꯥꯃꯣꯅ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯃꯤꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗꯒꯤ ꯃꯤꯒꯤ ꯃꯇꯔꯗꯨ ꯍꯦꯛꯎꯅꯤ ꯍꯥꯏꯔꯤꯁꯤꯕꯨ? ꯀꯔꯤꯒꯤꯅꯣ? ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯟꯕ ꯇꯧꯍꯣꯏꯗꯦꯀꯣ ꯃꯣꯏ ꯇꯥꯃꯣ? "ꯍꯩ, ꯅꯪꯅ ꯈꯪꯄꯣꯟꯇꯦ. ꯍꯅꯨꯕꯤ ꯑꯗꯨꯅ ꯃꯇꯔꯁꯤꯡ ꯑꯗꯣ ꯍꯦꯛꯄꯁꯨ ꯉꯝꯗꯦ, ꯃꯥꯡꯗꯅ ꯂꯩꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯂꯧꯔꯒ ꯌꯣꯟꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯏꯊꯟꯇꯅ ꯍꯦꯛꯇꯠꯂꯒ ꯌꯣꯜꯂꯕꯗꯤ ꯀꯌꯥꯝꯒꯤ ꯃꯇꯤꯛ ꯀꯥꯟꯅꯒꯅꯤ ꯍꯥꯏꯕꯗꯣ ꯅꯪꯅ ꯈꯪꯕ ꯅꯠꯇꯦꯅꯦ"꯫ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯗꯨ ꯑꯍꯤꯡꯗ ꯏꯕꯦꯟꯒꯤ ꯃꯇꯔꯁꯤꯡ ꯑꯗꯨ ꯍꯨꯔꯥꯟꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯀꯌꯥꯒꯤ ꯃꯇꯤꯛ ꯐꯖꯔꯤꯕ ꯃꯇꯔꯒꯤ ꯂꯝꯄꯥꯛꯅꯣꯅꯦ! ꯑꯁꯤꯅꯅꯦꯕ ꯍꯅꯨꯕꯤ ꯑꯗꯨꯅ ꯅꯨꯃꯤꯠꯀꯤ ꯃꯇꯔ ꯊꯨꯃꯣꯛ ꯌꯣꯜꯂꯤꯕꯁꯦ꯫ ꯃꯥꯅ ꯍꯦꯛꯄꯁꯨ ꯉꯝꯃꯔꯣꯏꯗꯕꯗ ꯑꯩꯅ ꯈꯔ ꯍꯦꯛꯇꯠꯂꯒ ꯌꯣꯟꯕꯗ ꯀꯅꯥꯅ ꯈꯪꯗꯣꯔꯤꯕꯅꯣ? ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯏꯕꯦꯟꯒꯤ ꯃꯇꯔꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯂꯒ ꯑꯍꯤꯡꯗ
ꯊꯦꯂꯥꯗ ꯍꯥꯞꯇꯨꯅ ꯃꯌꯨꯝꯗ ꯏꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯒ ꯀꯥ ꯑꯃꯗ ꯃꯇꯔꯁꯤꯡ ꯑꯗꯨ ꯊꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯑꯩ ꯇꯥꯔꯤꯕꯔꯥ ꯅꯨꯄꯤ? ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯑꯩꯉꯣꯟꯗ ꯍꯧꯗꯣꯔꯛꯀꯗꯕꯅꯤ꯫ ꯃꯇꯔꯁꯤꯡ ꯑꯁꯤ ꯄꯨꯔꯒ ꯑꯩ ꯍꯌꯦꯡ ꯉꯟꯅ ꯃꯤ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯕꯖꯥꯔꯔꯣꯝꯗ ꯆꯠꯀꯗꯕꯅꯤ꯫ ꯀꯥꯎꯒꯅꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ"꯫ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯇꯔꯁꯤꯡ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯄꯠꯇꯨꯅ ꯄꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯖꯥꯗꯨꯒꯤ ꯃꯇꯔ ꯑꯣꯏꯕꯅ ꯃꯇꯔꯁꯤꯡ ꯑꯗꯨ ꯍꯨꯔꯥꯜꯂꯛꯄꯗ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯇꯧꯔꯤꯕꯁꯦ, ꯄꯨꯝꯅꯃꯛ ꯃꯥꯡ ꯇꯥꯛꯑꯦꯗꯅ꯫ ꯏꯕꯦꯟ ꯑꯁꯤꯒꯤ ꯃꯇꯔ ꯑꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯏꯋꯥ ꯇꯤꯟꯋꯥ ꯂꯥꯏꯇꯤꯟ ꯌꯥꯎꯕ ꯑꯣꯏꯔꯝꯃꯅꯤ꯫ ꯑꯩꯅ ꯉꯔꯥꯡꯇ ꯍꯦꯛꯂꯛꯑꯒ ꯉꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯨꯝꯂꯤꯕꯅꯣ? ꯏꯕꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯥꯏꯔꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯣꯝꯗꯅ ꯏꯕꯦꯟ ꯑꯗꯨꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯛꯄꯗ ꯃꯇꯔ ꯃꯔꯨ ꯀꯌꯥ ꯑꯃ ꯃꯥꯒꯤ ꯂꯝꯄꯥꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯇꯔ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗꯅ ꯂꯩꯔꯝꯃꯤꯁꯦ? ꯅꯨꯃꯤꯗꯥꯡꯗ ꯁꯣꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯇꯔꯁꯤꯡ ꯑꯁꯦ ꯍꯦꯛꯈꯤꯕ ꯃꯥꯜꯂꯤꯅꯦ꯫ ꯍꯨꯔꯥꯟꯕꯅ ꯄꯤꯛ ꯊꯜꯂꯦꯅꯦ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯦ"꯫ "ꯏꯕꯦꯟ, ꯍꯨꯔꯥꯟꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯅꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕꯗꯒꯤ ꯏꯕꯦꯟꯒꯤ ꯃꯇꯔꯁꯤꯡ ꯑꯁꯤ ꯍꯦꯛꯇꯠꯂꯒ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯕꯖꯥꯔꯗ ꯌꯣꯟꯒꯦ haiduna ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯏꯕꯦꯟ, ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯇꯔ ꯄꯨꯝꯅꯃꯛ ꯄꯠꯇꯨꯅ ꯄꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯩꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯅ ꯏꯕꯦꯟꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯤꯕꯁꯤꯅꯤ꯫ ꯏꯕꯦꯟꯒꯤ ꯃꯇꯔ ꯑꯗꯨ ꯁꯣꯏꯗꯅ ꯖꯥꯗꯨꯒꯤ ꯃꯇꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ"꯫ "ꯏꯕꯨꯡꯉꯣ, ꯑꯍꯤꯡ ꯑꯃꯗ ꯄꯥꯟꯈꯤꯕ ꯃꯇꯔꯅꯤ꯫ ꯖꯥꯗꯨꯒꯤ ꯃꯇꯔꯅꯤꯅꯦ ꯃꯗꯣ꯫ ꯏꯁꯣꯔꯅ ꯑꯩꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯛꯄꯅꯤ꯫ ꯂꯩꯇ ꯂꯥꯏꯔꯕ ꯑꯁꯤ ꯎꯕꯗ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯗꯨꯕꯨ ꯀꯔꯝ ꯆꯥꯎꯔꯨꯔꯤꯕꯅꯣ"꯫ "ꯏꯕꯦꯟ, ꯅꯁꯨ ꯂꯥꯟꯈ꯭ꯔꯦ꯫ ꯅꯁꯨꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩ ꯏꯕꯦꯟꯒꯤ ꯃꯇꯔꯁꯤꯡ ꯑꯗꯣ ꯁꯣꯏꯗꯅ ꯅꯨꯃꯤꯠꯀꯤ ꯌꯣꯟꯕꯤꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯂꯝ ꯑꯗꯨꯕꯨ ꯀꯣꯟꯕꯤ ꯐꯧꯏꯕꯤ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯁꯪꯁꯪ ꯆꯣꯡꯊꯣꯔꯛꯂꯝꯃꯤ꯫ "ꯄꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯅꯈꯣꯏ ꯑꯁꯦ꯫ ꯑꯩꯅ ꯏꯕꯦꯟ ꯑꯁꯤꯅ ꯋꯥꯅ ꯍꯤꯡꯕꯗꯨ ꯎꯕꯗ ꯃꯥꯒꯤꯗꯃꯛꯇ ꯃꯣꯇꯣꯔ ꯃꯔꯨ ꯆꯔꯥ ꯑꯁꯤ ꯃꯥꯒꯤ ꯁꯟꯕꯤ ꯑꯗꯨꯗ ꯄꯤꯈꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯈꯔꯇ ꯑꯣꯏꯖꯔꯕꯁꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯃꯕꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯇꯣꯝꯕ ꯅꯪꯅ ꯏꯕꯦꯟ ꯑꯁꯤꯒꯤ ꯃꯇꯔ ꯑꯁꯤ ꯍꯨꯔꯥꯜꯂꯒ ꯌꯣꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯅꯪ ꯃꯗꯨꯒꯤ ꯇꯟꯗꯤ ꯐꯪꯅꯤꯡꯕ꯭ꯔꯥ"꯫ "ꯅꯠꯇꯦ ꯅꯠꯇꯦ ꯏꯃꯥ ꯂꯩꯃꯔꯦꯟꯕꯤ, ꯅꯁꯨꯁꯤꯡꯕꯨ ꯆꯥꯟꯕꯤꯌꯨ꯫ ꯃꯍꯥꯛꯇꯤ ꯈꯪꯖꯗ꯭ꯔꯕ ꯅꯅꯥꯏꯅꯤ꯫ ꯑꯃꯨꯛꯇꯗꯤ ꯏꯆꯥꯁꯦ ꯉꯥꯛꯄꯤꯌꯨ ꯏꯃꯥ, ꯅꯅꯥꯏ ꯉꯥꯛꯇꯅꯤ"꯫ "ꯐꯔꯦ, ꯏꯕꯦꯟ ꯅꯪꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯃꯍꯥꯛ ꯉꯁꯤꯗꯤ ꯉꯥꯛꯄꯤꯔꯛꯎ꯫ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯆꯩꯔꯥꯛ ꯐꯪꯒꯅꯤ"꯫ ꯇꯣꯝꯕꯅ ꯏꯕꯦꯟꯒꯤ ꯃꯇꯔ ꯑꯗꯨ ꯕꯖꯥꯔꯗ ꯄꯨꯈꯠꯂꯛꯇꯨꯅ ꯅꯨꯃꯤꯠꯀꯤ ꯌꯣꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯔ ꯑꯗꯨ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯦꯟꯒꯤ ꯃꯇꯔ ꯑꯁꯤ ꯃꯍꯥꯛꯀꯤ ꯈꯨꯟꯗꯇ ꯅꯠꯇꯅ ꯃꯄꯥꯟ ꯂꯝꯗꯁꯨ ꯇꯣꯝꯕꯅ ꯌꯣꯟꯕꯒꯤꯗꯃꯛꯇ ꯄꯨꯕꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯏꯕꯦꯟ ꯄꯩꯁꯥ ꯄꯥꯏꯕꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯑꯃ ꯑꯣꯏꯈꯤ꯫ ꯏꯕꯦꯟꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯏꯕꯦꯟꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯏꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥ ꯑꯃ ꯂꯃꯛꯇ ꯂꯩꯗꯨꯅ ꯏꯃꯥꯅ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯗꯗꯅ ꯏꯃꯥꯕꯨ ꯑꯩꯅ ꯃꯇꯝ ꯈꯔ ꯃꯤꯔꯥꯏꯔꯨꯔꯦ꯫ ꯅꯆꯥ ꯍꯧꯖꯤꯛ ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ"꯫ "ꯏꯃꯥ, ꯑꯩꯒꯤ ꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯏꯆꯥ ꯁꯅꯥꯊꯣꯏ ꯏꯃꯥꯒ ꯎꯅꯍꯟꯒꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯄꯨꯔꯛꯂꯕꯅꯤ꯫ ꯏꯃꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯅꯨꯄꯤ ꯊꯤꯔꯕ ꯅꯆꯥ ꯅꯨꯄꯤꯅ ꯑꯁꯨꯛ ꯆꯥꯎꯔꯒ ꯍꯧꯖꯤꯛꯇ ꯅꯃꯥ ꯑꯩꯕꯨ ꯅꯪꯅ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯁꯤꯔ ꯏꯆꯥꯅꯨꯄꯥ ꯄꯣꯛꯄꯒꯤ ꯃꯍꯩ? ꯑꯩꯕꯨꯗꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯆꯥꯟꯕꯤꯗꯨꯅ ꯉꯁꯤꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯅꯥꯒꯤꯅꯣ? ꯅꯪꯒꯤ ꯅꯠꯇꯕ꯭ꯔꯅꯦ? ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯏꯃꯥꯕꯨ ꯍꯟꯅ ꯌꯦꯡꯉꯛꯇ꯭ꯔꯤꯕ? ꯏꯃꯥ ꯅꯪꯕꯨ ꯋꯥꯔꯧꯗꯕꯗꯤ ꯉꯝꯗꯦꯀꯣ"꯫ "ꯐꯔꯦ, ꯏꯁꯨꯁꯤꯒꯤ ꯃꯁꯛ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈ꯭ꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯉꯁꯤꯗꯒꯤꯅꯦ ꯑꯕꯣꯛꯀꯅꯦ ꯄꯨꯟꯅ ꯂꯩꯔꯗꯕꯅꯤ"꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯕꯦꯟꯒꯤ ꯃꯃꯧ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯇꯔꯒꯤ ꯂꯝꯄꯥꯛ ꯑꯗꯨ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯆꯦꯛꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯕꯦꯟ ꯑꯗꯨꯅ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯃꯥ ꯂꯩꯃꯔꯦꯟꯕꯤꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯆꯥ ꯃꯃꯧ ꯑꯃꯗꯤ ꯃꯁꯨꯒ ꯄꯨꯟꯅ ꯑꯕꯦꯟ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯊꯥꯒꯠꯆꯔꯤ꯫